Ahanbada Maroiba Pau. Chief Minister N. Biren Nalujingba Lengak Asina Lautokiba 100 Days Action Point Plan Gi Makada Tungan ba Department Taramathoigi Lupa Crore Chaniga Taramatoi Jangna Paikatkiba Project Kaya Sangabaga Loinana Project Kaya Amana Paikatnaba Ure Kre Miyanggi Damal Pangtokani Haina Tamkiba Wapam Miyanggi Mafamda Yahon Baibasi Pali Balengak Asigi Pandemni Haina Manipur Gi Chief Minister N. Biren Nafongdo Kre PLA gi Lieutenant Colonel Ama Kulai Thadokuna Mahusagi Punsida Halakre Pendaba Amadi Ning Bakaibagi Yum Thadokuna Kulai Pai Betil Now Sing Chingnabalitana Yum Dahan Birak Lo Haina Chief Minister N. Birena Appeal Tokre White House Zatakiba eviction adugi Chaiting Panglaba Imung Singda Tasing Tasena Lam Lezadaba Yarabadi Lengak na Kudakta Mayum Makai Sanaba Singani Haina Chief Minister N. Birena Fongdokre Rahul Gandhi Masa Enforcement Directorate ED Office ta Laknaba Saman Taroki Bagi Mayukta Sangakpamgi Enforcement Directorate Office Mamangda MPCC gi President K Mega Chandra Yauna Party Asigi Luchingba Kaya na Khongjang Sangsangkre Kurumjari Thingbaijam SANATOMBI gi MAMI TV News Update Lobisi Chief Minister N. Biren Nalujingba Lengak Asina Lautokiba 100 Days Action Point Ki Makada Tungan ba Department Taramathoigi Lupa Crore Chaniga Taramatoi Changna Paikatkiba Project Kaya Sangabaga Loinana Project Kaya Amana Paikatnaba Urip Uyung Tamkre Miyanggi Damal Pangtokani Haina Tamkiba Wafam Miyanggi Mafamda Yahon Baibasi Pali Balengak Asigi Pandemni Haina Manipur Gi Chief Minister N. Biren Nafongdokre Ngasi Imphal City Convention Center da Chief Minister N. Biren Nalujingba BJP gi Ano Balengak Asigi Ahanba Numit Chamani gi Manungda Paikakadaba 100 Action Point ki Manung Chanba Tungan ba Department Singi Makada Paikatba Project Kaya Inaugurate Toba Urep Uyung Tambaga Loinana Launch Toba Amadi Scheme Anigi Beneficiary Singda Kodongchaba Kaya Pi Bagi Tharam Ama Pangthoki Lengak Asigi Minister Amasung MLA Singh External Affairs ki Union Minister of State Dr. R.K. Ranjan Rajya Sabha ki Member Ningthau Sanajau Baleshemba Amadi Lengak ki Makok Thongba Official Kaya Yauna Pangthokiba Tharamaduda Chief Minister N. Biren Nahai Ngasi Sangaduna Miyamda Khutsinariba Project Sing Asi Punna Lupa Crore Chamaga Humpudra Taruk Lag Humpudrani Thoi Changna Paikatba Project ni Aduga Urep Uyung Tamliba Project Sing Asina Lupa Crore Taramatoi Lag Yangkai Changna Paikatkadabani Loinana Tungan ba scheme singi makada beneficiary singda panghangadariba asina Lupa Crore ahum lak kunipani Punna Lupa Crore Chaniga Taramatoi rom changna paikatliba thabak tharam sing asi ano balengak asina miyanggi damak pangthokani haina wasakiba singduni Masida sunatana tha asigi tang kuntra faubagi manungda hauzik senggat sagatpagi thabak loisilaklaba Manipur Secretariat yauna Jenimski nupa amasung nupi singi hostel sanganaba pandam thamdi Lengak asina paikatliba thabak tharam khudingmak apiba matamgi manungda loisinaba honagani masida quality gi matangda yasinaba leiroi loinana chakhat tharangi thabak khudingmak mapungfana manung mapan phauna pangthopa haibasi lengak asigi firepni 100 Days Action Plan gi manung chahi amagi manungda paikhatkadaba thabak tharam singi matangda amuk lauthokani hairiba thorang asimaksu 100 Days Action Plan gi chap managani Matangi Paikhalakpa program dadi health sector da ahenba minyang thamlakani masida health kamari lenaba tungan ba scheme kaya amasu yarakani ngasi miyam da khutsinaba ngamliba project sing matam chana miyam da khutsinaba ngamliba asi bureaucrat officer singi achoba mateng yauribani masimakna lamdam asi chehi kaya maning halaga leiramkhiba adu ngasidi manglomda sanction banganmakli Matang asida Manipur gi miyam nasu lengak asina paikhalakpa thabak tharam singda mapung fana mating pangbiu haina Chief Minister N. Birena makhatana fongdoki Manipur dadi tasengna di lam leitaba mati leitabani da Manipur aigi mai pa masak khangdaba lam leiti hebse tasengna akhoi dadi leitabani ba oi bharat ki atai dadi railway da kari da karai deno la palai leiko but akhoi Manipur na ki adumakti leitabani Aduga masimanao lamyan ma thungnadre ga sorokta yum sani adu sorokta yum sage yadraga thudi ga sarkar phate di tonugum siko dudi sorokta bawdi yum sanagum se du bawdi sorokta turen bawdi yum sanagum se ba leitraga da sengna leiti haina si anu wafum khase thamjarga
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯃꯥꯡꯕ ꯆꯠꯂꯕꯅꯤ ꯃꯥꯡꯕ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯨꯟꯊ꯭ꯔꯥ ꯇ꯭ꯔꯥꯏꯕ ꯀꯨꯟꯊ꯭ꯔꯥꯒ ꯍꯨꯝꯗꯣꯏ ꯃꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅꯤ ꯍꯟꯗꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯎꯕ ꯐꯪꯒꯅꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯇ꯭ꯔꯥꯏꯕ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯍꯨꯝꯗꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯄꯥꯛ ꯁꯦꯝꯒꯠꯂꯒꯅꯤ ꯂꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯁꯥꯒꯠꯂꯦꯔꯒ ꯃꯥꯒꯤ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯃꯥꯎꯅ ꯃꯥꯎꯒꯤ ꯑꯗꯒꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯃꯥꯒꯤ ꯌꯨꯝ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯍꯨꯝꯗꯣꯏ ꯁꯥꯒꯠꯂꯀꯥꯟꯗ ꯑꯥꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕꯅꯤ ꯀꯜꯆꯔꯥꯏꯖꯔ ꯑꯗꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯍꯨꯝꯗꯣꯏꯒꯤ ꯄꯨꯟꯅ ꯁꯦꯠꯃꯤꯟꯅꯔꯒ ꯃꯗꯨꯒꯤ ꯊꯣꯛꯂꯛꯑꯒ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯤꯁꯇꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯃꯅꯤꯄꯨꯔꯁꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯃꯆꯦꯠ ꯅꯠꯇꯕ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯅꯥꯒꯥꯅ ꯅꯥꯒꯥꯒꯤ ꯃꯌꯥꯡꯅ ꯃꯌꯥꯡꯒꯤ ꯄꯥꯡꯒꯜꯅ ꯄꯥꯡꯒꯜꯒꯤ ꯉꯥꯡꯕꯗꯨ ꯅꯠꯇꯕ we as an Indian we as a Manipuri oneness ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯅꯧꯕ ꯂꯥꯛꯆꯔꯤꯕ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ 2O ꯒꯤ ꯄꯥꯟꯗꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ngasi sangakhiba amasung urep uyung tamkhiba project singi maming kharadang palabada veterinary hospital kunmanga dispensary yangkhaini pan cattle feed amasung poultry feed ki mixing plant amamam sangaba hengangi ibudo marjing hairok khangabok moirang pali lemapopam amadi hyangthang dan nauna khinba 33/11 gi power sub station amamam su sangakhi none amasung ferjol district ta nauna sagadaba ITI center amamam urep uyung tamkhi beneficiary listing tara nipan da khutsin nagadaba Manipur All Age Pension Scheme gi oina beneficiary nipan da card sing khutsinaba amadi beneficiary listing nipan da khudongchaba pigadaba CM Widow Scheme gi makada beneficiary nipan da card sing su yanthoki loinana education department gi makada paikhatpa school fagan hansi mission gi saruk ama oina school yangkai sangaba asina chingbani People Liberation Army PLA gi Lieutenant Colonel ama khulai thadokuna mahusagi punsida halakpagi tharam ama ngasi Chief Minister gi Bangloda pangthokre pendaba amadi ningbakai badigi yum thadokuna khulai pairiba ichil inaw sing jingnaba amata leitena yumda hanbirak lo haina Chief Minister N Birena appeal tawkre Manipur Police ke DGP P Dongel Chief Secretary Dr Rajesh Kumar amadi Police ke makok thongba officer sing yauna pangthokpa homecoming ceremony tharam aduda Chief Minister N Birena hai yum thadokuna khutta khulai pairaga lal hauriba ichilinaw singna mahusagi punsida halakpa asida yamna nungaiba fawi khulai paiduna lal hauriba sing khulai thadokuna mahusagi punsida hanbirak lo haina Union Home Minister Amit Shahana Manipur da lakpa matamda hairamba adu yamna meaningful oiba amani khulai paiduna lal hauriba ichilinaw singna khulai thadokuna mahusagi punsida halakpa matamda khut tharoi amadi makhogi mathakta FIR lokaloi haina Union Home Minister Amit Shahana Manipur da lakpa matamda hairamba adu chapchana pangthokani asigumba lengagi policy asida thajaba thamduna ngasidi khulai thadokuna mahusagi punsida halaklage haina paw farokpa ichilinaw kaya amasu leire masi afaba khudam amani ngasi khulai thadokuna mahusagi punsida halakliba asigum Manipur da leiriba lalhulup singi ichininaw singsu chingnaba leitana mahusagi punsida hanbirak lo haina Chief Minister na makatana appeal tawki ngasi si yam nungaiba ekhoi gi Manipur sarkar da do Manipur miyam da do bar sarkar da sunungaiba kogi mayum thadoga matam kuina satkraba kogi People Liberation Army PLA gi adugumba PLA haina khangnaribadugi phamnaiba siri Irom Ibotombi Maitai Allies Ibotomba aduga Allies Kairungba Allies Singkhai father's name na late Irom Guno Maitai Allies Buno sahi yankhai taruk aduma si magi number si MC number 131 aduga base na 1994-95 magi rank si SS Lieutenant Colonel ni magi uji present post si Deputy Assistant Secretary of Health and Family Welfare aduga magi leibham na number Thangtek PS number Police Bishnupur dagini ma si haiba
adugumba outro Rebel Liberation Army gi yamna masak nairaba senior si ngasi Bharat Sarkar na tawriba Prime Minister Modi ji gi makhada tawriba poraiba afaba awonba Northeast Bharat ta poraiba awonba Manipur ta poraiba awonba aduga loinana Honorable Union Home Minister Amit Shah ji na piramba commitment mana Manipur gi dong da hona biraiba Northeast gi da hona biraiba ada thajaba thamakanda mangasi adugumba outdoor du gi kulai thado har kanda mai koi sarkar da masana sangjarakle pele gi dena tana atai leibiri ba organization mayam gisu sumaina rigo tombina lakpiri sumaina lakpira kanda thopira kanda koi gi adugumba Bharat ki Prime Minister Narendra Modi ji ku thajaba phongdokpa aduga Amit Shah ji ge adugumba magi Honorable Union Home Minister Amit Shah ji ge adugumba magi commitment bu thajaba thambiraga makhata na lehuri bising na thopira kanda homecoming yumda hanbiro o haiba apil sei mayami media gi kutha da so yamuka na ito ngasi khulai thadokuna mahosagi punsida halakraba PLA gi kader adudi Bishnupur district ke manungchan leiba nambol thangtek tagi lekhedraba irom guno maitai gi machanupa irom ibotombi maitai Elias ibotomba Elias kairungba Elias jingkhai chahi yangkhai tarukni mahak PLA gi Lieutenant Colonel oibatanatana Health and Family Welfare gi Deputy Assistant Secretary su oibani hairi mahaki MC number na 131 amadi batch na kumja lisinga machamapan maudramari maudramangani hairi ngasigi homecoming ceremony aduda Chief Minister N Birenna irom ibotom bibu lengyan yanduna taramna okay Constitution gi wangmada lengak na thabak amata paikhat loi paikhat pasu leite waithau da chathakiba eviction adugi jaitheng phanglaba imung singda taseng na lam lejadaba yarabadi lengak na khudakta mayum makai sanana basin gani haina Chief Minister N Birenna phongdokre Wafam asi ngasi Chief Minister gi banglo da pangthokpa PLA gi makok thongba luchingba ama khulai thadoktuna mahosagi punsida hanjilapagi homecoming ceremony gi tharam amada paumi sing na hangba wahang amagi paukum piraduna Chief Minister N Birenna phongdokhibani ngarang waithau da chathakiba eviction aduna sokhalaba mioi singda lengak na kari karamba thausil paikhatkani haina hangba wahang amagi paukum piraduna Chief Minister N Birenna hai lengak pairiba sing sisu mioi bangaktani thamoi pali mioi ba amagi awaba amadi nungai roidaba pumnamak aikhoi su khangi adubu apunba khunai gi yaifana ba hotna bada lengak na tangai fadana paikhattaba yadaba thodang kaya lei ngarang chathakiba eviction adugi chaitheng fangliba imung manung sing gidamak lengak na chanaba thabak paikhatnaba yingsin ba hore ngarang mak thobal district da pau piduna lengaki official sing thaduna eviction na sokhalaba imung sing yingsin hanba leikre taseng na lam lejadaba imung singidamakta di lengak na khudakta mayum makai sana basingani lengak na paikhatliba thabak thoram sing asi constitution gi manungchanani constitution gi wangmada lengak na thabak amata paikhatloi amasung paikhat pasu tawroi haina Chief Minister N Birenna makhata ke sigi waithau gi natin han moirang da thudi ba mayam girangani adagi sidaida langol da adagi sigi khoi gi anobo sagat na bagi lambi pakthokpagi many things everywhere in the state all over the state ne koina tawjari se adu nahangi waithau gi dusu yemo lanbadi animang lanai pata pisalami ba kangbu sulali adu ka pata asiamba sarapiu harami ba kangbu sulali adu namadu ima isa istilina kharada yung kai thudekpa awana tabu doi koi nuaite adu ngarang mak ai khudakta ai disida official thar kanda yum today ba singdugi manungga taseng na masin manau mama mapagi inkhol laina leite haibududi yaroi suklai leite ba atopa manipur da taseng na har kanda yum leite ba ise kana lege ba koi inkhol leite ba ise kana lege ba koi aigi sinnaw yena ba thungnadre na khopsen ba dudi yaroi ne dudi leiba yai aigi sinnaw yena ba thungnadre di masin manau mayam tanaraga lam mama leiraga leigedam ne hariba ai sinau yang ba thungnadre na sorong maya ju kopsan pa su kopsan ching ju kopsan taruga de koi kamaina koi society kamaina hingni aduna ai koi taseng na yum leiram daba inkhol leiram daba masim manau leiram daba adugumba leiraga di
ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯃꯣꯏꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯅꯕ ꯃꯣꯏ ꯃꯀꯩ ꯁꯥꯕꯤꯅꯕ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯅꯤ ꯁꯤꯟꯒꯅꯤ ꯏꯕꯤꯛꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯁꯨ ꯁꯔꯀꯥꯔꯅꯤ ꯄꯥꯜꯂꯤꯁꯦ ꯂꯣ ꯂꯩꯔꯤꯅꯤ ꯅꯣꯇꯤꯁ ꯊꯥꯅꯤ ꯑꯗꯒꯤ ꯅꯣꯇꯤꯁ ꯂꯧ ꯌꯥꯗꯦ ꯅꯣꯇꯤꯁ ꯂꯧ ꯌꯥꯗꯗꯅ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯆꯠꯂꯤꯅꯤ ꯑꯗꯨꯗ ꯈꯪꯗꯦ ꯍꯦꯛꯇ ꯂꯥꯛꯑ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤꯕ ꯅꯣꯇꯤꯁꯁꯤ ꯂꯧ ꯌꯥꯗꯗꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯅꯦꯕ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯖꯕꯅꯤ ꯍꯦꯛꯇ ꯉꯝꯃꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯥꯔꯦꯅ ꯑꯩꯈꯣꯏ ꯄꯪꯇꯧ ꯇꯧꯕ ꯅꯠꯇꯦ ꯄꯪꯇꯧ ꯇꯧꯕ ꯇꯧꯁꯨ ꯇꯧꯔꯣꯏ ꯇꯧꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯇꯧꯅꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ All India Congress Committee AICC की Vice President Rahul Gandhi Masa Enforcement Directorate ED की Office ता लाकनबा समन तौरखिबगी मायुक्ता संगाखफमगी Enforcement Directorate Office ममांगदा MPCC की President K Megachandra यावना पार्टी असिगी लुचिंगबा कयाना खोंजंग संगसनख्रे मणिपुर की मफम कयादगी लाकपा MPCC अमदी Youth Congress की कर्मी चा कया सरुक यादुना तुंगा तुंगानबा खोलाव लाउदुना चथखिबा खोंजंग अदुगा मरी लेनना MPCC की President K Megachandra हाई Enforcement Directorate हाइबसी Indian Constitution की मखादा लैबा एजेंसी अमनी इंडिया की मियोय खुदिमक जब मानना येंगदुना थबक तौफम थोपनी अदुबु मसीगी ओना तैनाबदा इंडिया की प्राइम मिनिस्टर नरेंद्र मोदी की प्राइवेट एजेंसी अमगुम लनाई ओइबा मवोंगदा थबक तौबसी MPCC ना अकनबा मवोंगदा कंडेम तौबी BJP खक्तगी ओलैबा एजेंसी अमगुम opposition दा लैबा पार्टी खक्तगी केस पाइबा तौबिगनु न्यूट्रल बॉडी अमा ओइना लैगदबा एजेंसी अमना मिचंग नाइना थबक तौबिगनु असिगुम थबक असि इंडिया गुम्बा डेमोक्रेसी चटपा लेबाक अमदा तौफम थोक्तबा थबकनी मसिना डेमोक्रेसी की फजबा मसद सिंबु मसक थिहले मरम असिना BJP बु मरु फंगना मुथत खिनबा अमता ओइना होनरसी हाइनसु MPCC की प्रेसिडेंट ओइबता नतना वांखेम AC की MLA सु ओइबा के मेघाचंद्रना फोंदोखी प्रोटेस्ट तौरीबसी अखोइगी इकाई खुमजचरीबा अखोइगी लीडर राहुल गांधी जी अमसुंग मेडियम सोनिया गांधी जी इन्फोर्समेंट डायरेक्टरेट ना मरम लेतना मनी लॉन्ड्रिंग केस का मरी लेनदबीदा मनी लॉन्ड्रिंग की केस पांचलगा इन्फोर्समेंट डायरेक्टरेट ना यामना डेमोक्रेटिक ओइदबा अदगी इलीगल ओइबा पोस्ट मयाम अमा लीगल ओइलगा मदुगी इन्फोर्समेंट डायरेक्टरेट ना तौबा समन तौबा मसी यानिंगदी हाइदुना मणिपुर प्रदेश कांग्रेस कमिटी ना अखोइ Enforcement Directorate Impal की ऑफिस दा कोई प्रोटेस्ट तौबनी अमसुंग प्रोसेसन चटबनी मसिदा अखोई की डेमोक्रेटिक ओइबा प्रोसेसन दा पुलिस डिपार्टमेंट अखोई थिंग मसि नुवाइते अदिगी मसि थिंगनबगी मकोइदा हकसु लेते अदु ऑर्डर सु लेते मरम अदु रंगसी अखोइदा मणिपुर प्रदेश कांग्रेस कमिटी ना अखोई इंडिया सिदा लैरिबा इंस्टीट्यूशन मयाम Enforcement Directorate से मोदी की प्राइवेट एजेंसी होइना माना तौरिंगबता तौबा BJP ना तौरिंगबता तौबा मी अमबो खरा मरु ओइबा अरेगी लीडर से तौरिंगबता तौबा अरेगी हाउस अरेस्ट तौरिंगबता तौबा मसी अखोइ कंडेम तौइ खोंजंग अदुदा सरुक याखिबा खुंद्राकपम AC की MLA TH लोकेश्वर नहाई लेबाक असिदा BJP शासन नेरी फाउबा शांति ओइबा ngamloi प्राइम मिनिस्टर नरेंद्र मोदी अमदी BJP की लुचिंगबा मियोय सिंगना मसा मसा की अपामा मोंगदा तौनिंगबता तौबा हाइबसी यामना लाइबक थीबनी मसीना मरम ओइरगा लेबाक असिदा डेमोक्रेसी लेबगी वाहनथोक नोंमनोमगी मांगसिलकली ओइरकलिबा फिबमसिदा अखोइ खुदिमकना भाव तामिनरगा BJP बु इंडिया दगी मुथत खिनबगी थबक तौमिनसी हाइनसु खुंद्राकपम AC की MLA TH लोकेश्वर only to save our constitution, to save our democracy. Karidamakta innovation or about Marala we have the power by to the enforcement director Madam Sona Gandhi should hold this it is very unfortunate fighting live of Tiba Yada, Tiraba, Mahalami, Maramadra. India the game had a BJP Sakar since BJP party machine. Lima Mutalotri, Mania the democracy later have a share. They never had no see what one of the state very Maramatan must have a democracy like Saturday. BJP have a party share India Lima Mutal Central Leroy. National Education Policy NEP 2020 SC undergraduate level da chanahan gi harabadi undergraduate program da affiliate toba college singi infrastructure matik chana sengbat sagat pagi tangai fadaba lei haina Manipur University Vice Chancellor Professor N Lokendra na phongdokre
Wafam asi ngasi DM College campus ta leiba Jain Manipur Dance Academy gi main auditorium da numit nini chupna pangthokadaba Implementation of National Education Policy 2020 seminar haudopai tharamda MU gi Vice Chancellor Professor N Lokendra na phongdokhibani. Seminar haudopai tharam aduda Professor N Lokendra na hai Hanagi lejariba subject combination system asi makhatana chathaduna leirabadi knowledge ki ngamkhai asi lanthokpa ngamlaktabana skill type system da onthoknabagi pandamda NAP 2020 asi haudoppani. Haugalakliba mahairoi sing field experience ki matung ina masagi knowledge talhangadabani. Popadagi yaroklaba talent sing aduga marilenaba profession da midyeng thamlaga tungan ba course sing tamhanbagi tangai fadabalai. Haugalakliba mahairoi singna foreign language tamlagadi ahenba facility kaya fangduna hena laina hingba ngamgani. Manipur University gi NAC Assessment and Accreditation gi ani suba cycle da MU na Alpha grade fangki. Handak sahi da pangtokadariba ahum suba cycle da su grade asidagi hanthadana ba yamna kanna hotnari. Maramaduna National Education Policy asi haudokta yade haiduna ahanba phase ki oina kumja disingani kunmathoi kunithoi session da undergraduate program course taruk hangdokre haina Professor N Lokendra na makata na phongdokhi. National Education Policy na my trust area theory was multidisciplinary education system. Multidisciplinary se kari maruai no and happy. Multidisciplinary se traditional combination of subjects. Matam kuina University, Nairobi University, Metropolitan University, Khara, Nantala Ayam University, subject combination by Amasiyamda, Sahi, Yankai Mutu, Ra, Zadana Lahaba. Tharamaduga Mari Lenana, Manipur University of Culture gi Vice Chancellor, Professor P. Gunindro Nahai. Hauzik matangi mahairoi singna masa-masagi state ki oiba loan amadi na jingba sing khangbayam na watli. Lairik hairaga laisu khangdaba thaksi khasi walopagi mami kaya tari. School singi manak nakpada laiba hiram ama hektada expert oiraba mioi singda lairik tamhanbiu. Culture masak khangba mioi tana maramda masak khangba ngamgani hainasu mahakna makataki. Ekoi mahiroi sing ase maroina ekoi lamdam sigi mahiroi sing amadi ade state ki mahiroi sing sidati kedawada ki haimdam sisa magi state ki maramdam yoba posing je khangba yangwa masi karigino government of India masi plan degi karigino haimdam sisa ekoi magi state ki cultural aspects amasung magi value system se yamna Handar Punguma, eroded value system, Amalapa, Masi in the King. Manipur State Sumanglila Council Amadi Theatre Mirror Manipur Anina Punna Kutsam Naduna Iboyaima Sumanglila Sanglen Palace Compound Infalda Jatiba Tha Asigitang Tarama Pandagi Hauraga Moirang Pravada Yumpham Oiba Tha Amagi Theatre Workshop Pangtholagani Haina Workshop Asigi Camp Director Sagrapam Hemantana Phongdokre Iboyaima Sumanglila Sanglen da pangthokiba pau gi mifam amada wafam asi phongdoladuna Sagrapam Hemantana hai anoba pattern khara uhanba theater si mataw karamna matamga chunaba Sumanglila si dying art form oigadra haibigi mipaiba deringai sida living art form da mataw karamna lehengadage hauzik dariba Sumanglila gi status sidagi tathadana leinabagi pandamda training course asi pangthokadabani matamga sunaba theater se kamdo na matam da suna nei uhangedage adigi Sumanglila se dying art form oira kadra haidan mi pai be lei se kamdo na koi living art form ju uhangedage huzik lei ba Sumanglila se gi status se tathadana hekana chanana bi da kamai tawdage haibi matang sida anoba sikya ama anoba tambi takpi bagi parin patha ama uthona nabgi damakta Manipur State Sumanglila Council mai ke digi honajari Training course asigi project director Padmashri Nabawarepana haikibada Bharat na ningkha tamlapagi chahi hupudra manga surapagi Azadi ka Amrit Mahotsav ki manungchana culture gi khudol oina tamjana bagi pandamda course asi pangthok chagadabani haina makhataki Sumanglila bu pamjaba theater gi lamda nongna khongdaningba singna Sumanglila Sanglen da lakbiraga akupa marol khangbirana ba haina press media gi khuthangda paujelakli Ngasiki mifam aduda program coordinator Yumnam Nilachandra convener PH Gunachandra amadi program asigi media coordinator Sarungbam Biren Singh su saruk yaki Jiribam District Police ki team amana ngarang National Highway number 37 gi lengang popi mapadagi brown sugar kg ama gram phudra hundoi ngarang myoi ahumdagi falpangam le hairi
पुलिसगी फंगबा पाव अमगी मतुंग इना फारबा म्योयसिंग अदुदी कांगपोकपी डिस्ट्रिक्ट के मनुंग चनबा चवांकिनिंग खुलदगी सेबानशन सिबान राजा चाही कुंट्रा अपोपा थेरिंगम महाकी मनानुपा सेबान राजा अथोई चिरू अमदी असंगी सालगांगपन दगी देवाशिष पोल चाही कुनहुंदोई अपोपा सुस पोलनी हिरम असिगी मतंगदा पुलिस की पाव अमना हाई ngarang nongyai matung pungkhai rom taba aduwaida Jiribam district police ki team amana national highway number 37 ki lengang pupi mapada frisking checking chathagi maduda myoi ahum tongduna lakpa registration number MN01 AZ 0671 oiba alto car ama khamhalaba matung check tobada hariba brown sugar kg ama gram 52 asi fagatpangam kibani फारबा मियोय अहुमक मखाताबा इन्वेस्टिगेशन की दमक पोलम सिंह लोइनना जिरिबाम पुलिस स्टेशन दा खुदसिनखरे हाइना पाव असिना मखातारकली पेटिग्रू जूनियर हाई स्कूल की बरिंग नाइना चथादुना लाकपा एजुकेशनल टूर चाही अनि कोविड-19 लाइचना मरम ओइदुना पांगथोखिद्रबा मतुंग ngasi कंगलादा पांगथोखरे State Archaeology के Superintendent के सचिकांत शर्मा दा असिगुंबा एजुकेशनल टूर अमा कंगला दा सिंगे हाइदुबदा अयाबा पिबिरपदा नतना महैरोय सिंगदा कंगला मनुंगदा लैरिबा पुवारीगा सागोनरबा मरुयबा मफम सिंगे मरमदा खंगहन्नबगिदमक कंगला की गाइड लेक्चरर ओइरिबा ओ केनेडी बुसु स्कूल अथॉरिटी ना थागतपा फोंदोरकली हाइरिबा एजुकेशनल टूर अदुदा कंगला उट्रा कंगला म्यूजियम गोविंदजी टेम्पल वृंदावन चंद्र टेम्पल पाखंगबा टेम्पल हियांग हिरेल आर्कियोलॉजिकल म्यूजियम अमदी स्लिम्स कॉटेज नचिंगबा मफम सिंह यंगहनबा अमदी मदुगी मरमदा स्कूल असिगी ओजा गुणचंद्र कक्चिंग ताबम अमदी ओ केनेडी ना मरिचुमना महैरोय सिंगदा सुगाइना खंगनखी Manipur lenga ki yathang matung ina Divisional Forest Office Thobal amasung District Administration Thobal na ngarang Waito Protected Forest Area da niyom gi wangmada lam khopcheli haiduna mayum maikai taktopi kraba miyamgi leinaba relief camp ama Lilong Harbi College ki hostel da hangdokre Lilong Sangom Sang amasung Usoipokpi ki miyam na khutsamnaduna lanai oina hangliba relief camp asida maitai amasung maitai pangalgi miyoy punna chamarom leiri Relief camp asida lariba sangom sangdagi MD Mahibur amasung Narem Ibemana Manipur lenga ki Chief Minister na awaba taraba mi sam miyagi menungsi yengbiduna makoibu ing chikna khundalita na ba thorang ama pakhatpiu haina pungning singsilakli अखोई जे कराई दे लापना अखोई जे मणिपुर मचा नत्रबरा इंडिया मचा नत्रबरा अखोई जी रिफ्यूजी गुम खंदी बचे अखोई थमोय छोकना नुंगाई जदे पोच चै गोनबगी मतम खरे पिबियो हारो पोता भोम फोना दुदा लखो जगे इमु दुदा छना मही द दुक कटबगी लैजा हौरी अदु को के लखो के दा नोय लखो प यादरे नवा लोगे पोचना तौर बदिदी अखोई थवाजी याम नुंगाइते याम कपनिंग पुगनिंग नुसी अखोइना लैजरिबा लमसिदा थोदे पिदने जे चे पिदना तौरे अदु पुंग नुमदांगी पुंग तेरे ताबा मतम जगे जोन लेरमी बिसागी युम वन रुल संग म यानबिद्रे पोर होंदोफम सु लेते सागी अतोप मदा हिगो लेदन सारवे पांगन सु लेते परमगना सीएम की पुंग सिंजरी गोरुम सीबीयू सानबियू Federal Students Organization Kangleipak Festo ki mioi tarana saba Bisnupur District Council ngarang Bisnupur da leiba CI College da loop asigi advisor Vice President amadi Organization Secretary yauna semkre Fesok Bisnupur District Council gi nauna khaloba Thoburoi Singh adudi President ki famda Y Raza Sahani Vice President oina ki H Vidya Chandra General Secretary ki posta AK Prasanta Organization Secretary ki famda TH Suras amadi Finance Secretary oina S Abhinas nachingba mioi Singh ni Makoi Singh lakliba tang tara mapanda Fesoki mayai loisengda wasak lawgani lamdam asida awonba education ki system ama purakna bagidamak Fesok masa loisang asiga punna changminagani haina loop asina thadorpa cherol amana khangalakli Students Union of Kangleipak Sukna Sinduna Pangthokpa Mapan Suba Suki State Level Spelling Competition 2022 gi preliminary round ngarang mahairoi lising manga henbana saruk yaduna Kumanampak Indoor Stadium da pangthokre Category A gi oina class 5 to 7 amadi category B gi oina class 8 to 10 haina khaidoktuna pangthokliba competition asigi result sing lakliba tang tara mari da lauthoklagani masida mai paklaktuna final round changlaba mahairoi singna lakliba tang tara mapanda final pangthoktuna competition asigi makok mathang taba mahairoi sing khangani
Mahiroi masing yamna seruk yaba competition ama oibana sinba langbada apen penda yarobasu mahiroi oza amadi parents singna nungaitaba phaubidanaba sukna appeal tawrakli. Aroibada maroiba paw amuhana. Chief Minister N. Biren Lujingba lengak asina lakthokiba 100 Days Action Point Plan gi makada tonga-tonga Department Taramathoy gi lupa crore chani ga taramathoy changna paikhat ke ba project kaya sanga bagaloinana project kaya amana paikhatna ba urep uyung tamkhre. Miyanggi dama pangthokani haina thamkhiba wafam miyanggi mafamda yahon bahai basi pali baleba lengak asigi pandam ni haina Manipur gi Chief Minister N. Biren na phongdokhre. PLA gi Lieutenant Colonel ama khulai thadoktuna mahausa gi punsida halakre pendaba amadi ningba kaibadagi yum thadoktuna khulai paide bejil naw sing chingna balaitana yum dahan birak lo haina Chief Minister N. Biren appeal tawkre. White House Satakiba eviction adugi chaitheng phanglaba imung singda taseng lam lejataba yarobadi lengak na khudakta mayum makai sana pasin gani haina Chief Minister N. Biren na phongdokre. Rahul Gandhi Masa Enforcement Directorate ED Office Laknaba Saman Taroki Bagi Mayukta Sangakpam gi Enforcement Directorate Office Mamangda MPCC gi President K Mega Chandra Yauna Party Asigi Luchingba Kayana Khongjang Sangsan Kre. Matang asa news update osinjare makhataba pawgidamag numidang warang pung mga gi English Prime Time News interview. The Oracle Galleria, North AOC, opposite Kekrapart, Imphal East, franchise and company retail business to Wayaba Casing Surgery. Area of the first floor is 1,862 square feet, second floor 2,800 square feet, third floor 2,800 square feet, and fourth floor 2,800 square feet. The Oracle Galleria, North AOC, opposite Kekrapart, Imphal East, is renting rooms suitable for franchise and company retail business. For more details, please contact 8810-668-136. Others Eye Clinic, a unit of Others Medicare Services, Porompat, Jennings, Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Welcome you all to Lunako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Nahak, pukning wakal gi anaba laybra.
drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo ina rehabilitation and child care center Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari Expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida pau faubirau. Admission open. College of Social Work, Maitram Awang Likai, Imphal West. A postgraduate college affiliated to Manipur University. Open admission for the academic session 2022-23 in Bachelor of Social Work and Master in Social Work. For BSW, eligibility is 10+2 or equivalent from any recognized institute. For MSW, eligibility is any graduate from recognized university. Employment opportunity in different government and non-government sectors. Seats are limited to 30 only. So please hurry up. For further information, please contact 9612-673384 or 9862-281328 or 9856-41